हंदक थोकिबा तोगान तोगानबा थौदोकसिंगदा कुकीजोगी मियोय 13 हातखिबा अमदि खुल 13 मई थाखिबा अदुगी मतांगदा अचुम वायल पीगदबनी हाइबा डिमांड ngasi Kangpokpi district headquarter da Meeyamna rally Chatkhre Kuki Christian Leaders Forum KCLF na silaga chakhiba rally aduda sarug yakhiba singna achum wayal pinaba amadi Kuki jo Meeyamna thengnariba awaba kayagi matangda iba placard amadi banner kaya su sizinaki rally adu chalaba matung KCLF ki mihut kharana Manipur lenga ke Deputy Chief Minister dem chakibgen yumda chatuna memorandum amasu pishin ke memorandum adu da palliba maru oiba wafam singde victim oiraba Kuki jo Meeyamda achum wayal fanghanba Kuki jogi lam amasung khulngak senba amadi hauzik thokliba irang asida michong mikhai naiba mongda pau fongliba asigi matangda wafam kaya thamki loinana handak nauna thorakliba irang asigi matangda khana nainarakpada amadi santi hanjilaknabagi wari sabada leikhidraba Kuki jogi miyoi 13 na thaiduna thamba asi yaningde masida sunatana Kuki jogi khul 13 gi yummai yum sing tangoi tana mai thadoktuna khunja kaya masagi maram namna yum kai lehendriba asigi matangda sub memorandum adu da palli Kuki jogi miyoi 13 hakhiba amasung khul 13 mai thakiba thawong adugi matangda thizin humjinaba awangba thake independent inquiry committee amasu semnaba memorandum aduda makhatana taksinki